ꯀꯥꯏꯗꯒꯤ ꯍꯧꯔꯤꯌꯦ ꯆꯥꯅꯤꯡꯗꯦꯗ ꯅꯣꯏ ꯇꯟꯗꯣ ꯍꯥꯎꯁꯨ ꯍꯥꯎꯇꯅ ꯍꯥꯎꯕ꯭ꯔꯅꯦ ꯍꯥꯎꯕꯅꯤ ꯑꯣ ꯑꯗꯨ ꯆꯥꯔꯗꯤꯀꯣ ꯌꯥꯏ ꯍꯥꯏꯅ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯈꯪꯉꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯤ ꯌꯥꯎꯔꯤꯕ ꯍꯧꯔꯤ ꯁꯤꯁꯨ ꯂꯣꯏ ꯍꯥꯞꯈ꯭ꯔꯕ ꯍꯥꯞꯇꯦ ꯁꯤ ꯍꯥꯞꯄꯩꯗꯤ ꯑꯣꯏꯔꯣꯏꯅꯦ ꯑꯥ ꯍꯥꯞꯄꯩꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅꯦ ꯉꯔꯥꯡ ꯀꯩꯝ ꯍꯥꯞꯄ ꯑꯣꯏꯗꯦ ꯉꯔꯥꯡ ꯍꯥꯞꯄꯦꯅ ꯃꯆꯤꯟ ꯀꯩꯗꯧꯖꯥꯠꯅꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯈꯥꯏꯌꯦꯅ ꯍꯥꯏꯌꯦ ꯁꯪꯒꯣꯝ ꯊꯛꯄꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯩꯃꯥ ꯑꯕꯨꯡ ꯑꯣꯏꯕ꯭ꯔꯣ ꯁꯤꯔꯣ ꯑꯧ ꯃꯥꯅꯦ ꯅꯥ ꯐꯔꯕꯣ ꯐꯔꯦ ꯍꯤꯗꯥꯛ ꯆꯥꯔꯤ ꯍꯥꯏꯐꯦꯠꯀ ꯌꯦꯡꯉꯒ ꯆꯠꯈꯤꯕ ꯑꯧ ꯑꯩꯈꯣই ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯄꯤꯗꯦ ꯍꯥꯏꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯐꯝꯗ꯭ꯔꯁꯨ ꯊꯪꯅꯕ ꯀꯥꯗ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯋꯥꯠꯇꯅ ꯊꯝꯕꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯗꯥꯛꯇꯔ ꯀꯅꯥꯗ ꯌꯦꯡꯒꯦꯅ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯁꯥ ꯑꯇꯩ ꯁꯣꯛꯆꯜꯂꯛꯇꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯍꯦꯃꯟꯇꯁꯤꯗ ꯌꯦꯡꯉꯤ ꯃꯦꯗꯤꯁꯤꯟꯒꯤꯅ ꯑꯗꯨꯅ ꯍꯥꯔꯠꯇ ꯁꯣꯛꯂꯛꯇꯅꯕ ꯑꯇꯩ ꯑꯇꯩ ꯕꯣꯗꯤ ꯄꯥꯔꯠꯇ ꯁꯣꯛꯂꯛꯇꯅꯕ ꯍꯥꯏꯗꯤ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯐꯝꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯅꯠꯇ꯭ꯔꯕꯅꯤನ ꯆꯥꯕꯁꯤꯁꯨ ꯃꯥꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇ ꯆꯥꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯁꯔꯥꯡꯁꯦ ꯈꯤꯇꯪ ꯄꯥꯊꯕ ꯈꯣꯠꯊꯕ ꯑꯍꯜ ꯑꯣꯏꯕꯒꯤ ꯑꯗꯨ ꯇꯧꯔꯛꯇꯅꯕꯅ ꯗꯥꯛꯇꯔ ꯔꯥꯁꯕꯤꯍꯥꯔꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯠꯁꯦ ꯃꯥ ꯈꯤꯇꯪꯕꯨꯗꯤ ꯍꯥꯏꯗꯤ ꯀꯧꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯤꯅ ꯖꯤꯅꯥ ꯍꯩꯒ꯭ꯔꯨꯖꯝ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯌꯥꯝ ꯁꯥꯎꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯌꯥꯝ ꯁꯥꯎꯔꯝꯃꯦ ꯑꯍꯥꯟꯕꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯖꯤꯅꯥꯒꯤ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯃꯁꯥꯁꯦ ꯄꯨꯔꯒ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯗꯣꯛꯇꯔꯗ ꯌꯦꯡꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯁꯤꯜꯂꯛꯑꯦ ꯍꯤꯗꯥꯛ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯁꯦ ꯁꯥꯎꯍꯟꯗꯕ ꯌꯥꯝ ꯁꯥꯎꯒꯜꯂꯦꯕ ꯃꯣꯏꯁꯦ ꯁꯥꯎꯍꯟꯗꯕ ꯁꯥꯎꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯎꯔꯛꯑꯒꯗꯤ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯆꯥꯎꯒ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕ ꯁꯥꯎꯕ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯑꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯇꯤꯚꯤꯗ ꯃꯍꯥꯃ꯭ꯔꯤꯇꯨꯟꯖꯌꯒꯨꯝꯕ ꯑꯗꯒꯤ ꯂꯛꯁꯃꯤꯒꯤ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯃꯥꯒꯤ ꯑꯗꯨꯝ ꯑꯇꯣꯞꯄꯁꯨ ꯊꯥꯕꯤꯕ ꯌꯥꯏꯀꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯩꯇꯩꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯔꯦ ꯏꯁꯩꯁꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯁꯥꯟꯇꯤ ꯂꯩꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯊꯥꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯍꯥꯃ꯭ꯔꯤꯇꯨꯟꯖꯌꯒꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯂꯥꯏ ꯇꯤꯟ ꯀꯩꯅꯣꯁꯦ ꯈꯔ ꯄꯥꯝꯖꯕꯅꯤꯅ ꯒꯧꯔꯁꯤꯗ ꯈꯔ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯥꯕꯤꯌꯦ ꯃꯍꯥꯃ꯭ꯔꯤꯇꯨꯟꯖꯌꯁꯦ ꯊꯥꯕ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯅꯤꯠ 5-10 ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯑꯃꯨꯛ ꯍꯟꯅ ꯊꯛꯀꯦꯔꯥꯅ ꯍꯪꯕꯗ ꯃꯥ ꯉꯁꯥꯏꯒꯤ ꯁꯥꯎꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯐꯖꯅ ꯆꯥꯎ ꯌꯥꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯄꯨꯗꯤ ꯁꯥꯎꯕ ꯑꯗꯒꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯉꯛꯄ ꯃꯇꯥꯡꯕꯨꯗꯤ ꯌꯥꯎꯋꯤ ꯉꯔꯥꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯒꯦꯝ ꯁꯥꯟꯅꯔꯤ ꯏꯃꯥ ꯉꯜꯂꯦꯁꯤ ꯉꯥꯡꯁꯤꯁꯨ ꯒꯦꯝꯁꯦ ꯅꯥꯏꯁꯦ ꯃꯄꯥꯟ ꯊꯣꯛ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯇꯤ ꯀꯅꯥꯅꯣ ꯉꯥꯡꯉꯤꯁꯦ ꯉꯥꯡꯗꯦ ꯁꯤ ꯀꯩꯅꯣꯅꯦ ꯐꯣꯟꯗꯅꯦꯕ ꯐꯣꯟꯗꯤ ꯀꯗꯥꯏꯗ ꯐꯣꯟ ꯃꯅꯨꯡꯗ ꯑꯗꯣ ꯀꯅꯥꯅꯣ ꯃꯨ ꯁꯣꯜꯂꯒ ꯇꯧꯔꯤꯁꯤꯅ ꯀꯅꯥ ꯈꯪꯗꯤꯌꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯁꯤꯡꯉꯤ ꯏꯃꯥ ꯅꯪꯁꯦ ꯌꯥꯝ ꯁꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯏꯃꯥꯏ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯆꯥꯅꯤꯡꯗꯦ ꯍꯥꯎꯇꯕ ꯄꯤꯖꯔꯤ ꯀꯩꯒꯤ ꯍꯣꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯗꯨꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯑꯣ ꯈꯣꯠꯇꯣꯛꯑꯣꯅ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯇꯧꯊꯣꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯣꯏꯔꯝ ꯊꯣꯛꯑꯦ ꯃꯥꯅ ꯑꯁ ꯋꯥꯔꯤꯁꯦ ꯍꯥꯏꯔꯔꯣꯏꯁꯤꯔꯥꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯀꯤꯗꯅ ꯅꯣꯏꯗ ꯍꯥꯏꯔꯤꯅꯦꯅ ꯍꯥꯏꯔꯛꯑꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯐꯨꯟꯕ ꯇꯧꯐꯝ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯂꯐꯣꯏ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯂꯐꯣꯏ ꯆꯥꯒꯦ ꯂꯐꯣꯏ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯏꯃꯥꯁꯦ ꯂꯐꯣꯏ ꯆꯥꯗ꯭ꯔꯦ
ꯆꯥꯅꯤꯡꯗꯦ ꯍꯥꯏ ꯂꯩꯊꯣꯛꯑ ꯑꯗꯨꯁꯨ ꯍꯥꯀꯠꯆꯔꯤꯀꯣ ꯑꯩ ꯍꯤꯗꯥꯛ ꯑꯃ ꯄꯤꯔꯛꯀꯦ ꯄꯤꯊꯛ ꯄꯤꯖꯔꯣ ꯍꯥꯀꯠꯆꯕ ꯍꯤꯗꯥꯛ ꯑꯃ ꯄꯤꯖꯖꯔꯣ 삼지 하거든요, 해봐. 하려주지. 하려 뭐. 그리고 어디나. 하려, 뭐 하려고. 야, 뭐. 야, 니 뭐. 야, 이 다음 다 삐지게. 나 하겠어부터. 팔자, 팔아, 니가. 거의 묻히고. 그래서 왜? 기다 싸대, 이랬지. 너 이것들. 하래 ꯀꯔꯤꯒꯨꯝꯕ ꯍꯥꯔꯗꯤ ꯃꯈꯨꯠ ꯑꯣꯏꯅꯥꯒꯤꯁꯦ ꯁꯤꯁꯦ ꯐꯖꯅ ꯄꯥꯏꯁꯟꯕꯤꯕ ꯑꯗꯨꯝ ꯐꯒꯅꯤ ꯍꯣꯏ ꯑꯁꯣꯟꯕ ꯅꯠꯇ꯭ꯔꯁꯨ ꯑꯀꯟꯕ ꯑꯣꯏꯔꯁꯨ ꯆꯥꯛ ꯆꯥꯕꯒꯨꯝꯕꯗ ꯍꯥꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤꯗ ꯑꯗꯨꯝ ꯀꯟꯅ ꯄꯥꯏꯁꯟꯕꯤꯌꯨ 시래 찌르해봐 나 히다 이것도 해봐. 내가 가해 요 히다 이것도 되네. 이신 자, 이신. 가해 ꯍꯤꯗꯥꯛꯁꯦ ꯁꯨꯃꯥꯏꯅ ꯆꯥꯗꯅ ꯂꯩꯔꯝꯕꯅꯤꯅ ꯄꯜꯂꯤ ꯃꯥꯁꯦ 야뭐 나 히다 이것도 되네. ꯃꯥꯅꯤ 이제 하이죠. 이다때 옴내를 옴내요. 하이드나 ꯃꯥ ꯑꯗꯨꯅ ꯇꯧꯔꯣꯏꯌꯦ 먹자. 나까지 어이죠 진짜. 기다려 ꯍꯤꯗꯥꯛꯁꯦ ꯃꯥꯗꯤ ꯌꯣꯠꯇꯅ ꯂꯩꯔꯝ 남편에 됐어. 다시kal로 나까지 어이치잖아 수독되니 짠 까이도 하라고 많이 수독 넣어 심해지마 어이치려머니 가르바. 어이치려머니 봐 가르바. 가갈래리 히다 지금 완전 엄살기더라. 히다. 싸로다 거기 아까서 보이니? 나 아까서 아까 저 파란이 되는 거 히다 살이 보네. 히다 뭐 그래. ꯍꯤꯗꯥꯛꯇꯣ ꯌꯣꯠꯁꯟꯗꯅ ꯈꯅꯥꯎꯗ ꯂꯩꯔꯝꯅꯤꯅ ꯄꯜꯂꯦ ꯏꯁꯤꯡ ꯊꯛꯑꯒ ꯌꯥꯎꯁꯟꯗꯅ 지금 가보네. 잉이 비비로라. ꯈꯥꯏꯗ 납조리 납치게 지난 뭐 이신 걸 피해 자주 가네. ꯍꯥ 납치kalbi 납치텔레도 아이는 우리 이신 그 사람 연장님. ꯑꯗꯨ ꯈꯤꯇꯪ ꯊꯛꯑꯦ 야뭐 납고 치질람 이거 시 ꯀꯩ ꯁꯣꯝꯒꯤꯁꯦ ꯀꯩ ꯌꯥꯎꯔꯤꯒꯦ 야도 뭐. 까이탄데 봐 파라페 야고 아주 신의 때도 왜 뿔리봐 뭐 주기 놓고 따라 이면 못 따라. 아씨 로고 보고 따라 하다 따라해 뭐 지다 있지. 쪼리 하디 하요 따라해 지고 하이디 놓고 베게 넘가도. 너 소라. 놓고 다시 깔아버리 파나 아까서 받들 봐. 하 아까서 받들 봐. 카디 팔에 먹고 아두가네 카카디를 좀더 이번에 또 내기 라포에지 이 사람 보내 보고 물어봐 나 보이. 하이노 봐. 하이나우로 내시고 하이노네. 라포는 들었네 하이노. 라포이 발라다이네 하이노네 봐. 엄마 하이나우 발라봐 봐, 내 낭차이지. 하오그러지 왜? 아이나 하더니 아이나 타자벌 라포지 나 보이. 너네 짜고 아이기 자로 그땅 카모 하이버네봐 나 보이 하요 뭐. 하이노 하이노. 하이노. 라포이 해봐 너희 하이노 봐, 하이노. 이마 하이나우 어무를 보여 하이노 phải 되지. 라푸는 나 빠이지. 라푸만 나 하이지. 허이네 좀 아들이 아이지 또 먹이고 나 혹시 타키 일단 야로 들어 돈봐 야 아니 시키 타키지. 까이 너두고 성공 그나 나 그만 되면. 그러다. 너 그래.
그래. 그래. 심하게 아우 그러다 목까지 삑 살래 뭐 그러잖아. เขาเดี๋ยวก็สิดิน 인담내 음식치래 AP 체질 촉기 저리 인담내 안나 신다 신다. 싫어 팔팔 아씨만 너가 부조조리 너가 동료도 비행비요 jadi kaya untuk kan ni yang tayar ni nak 따이제. ah mati mau amu si kuda ibu kan mayu main cerita ขนาดก็ซุ่มนุ่งไงกี่ดับคือมาสิมหามิตรนเจกีเจทาบีแล้วก็อดูเฮกลอยแบบว่ามูลักษมี tom지 시타가로 아이 ลักษ 당기. มีที่ minta apa di bu 아육니. emang ayuk lo ayuk di kamar tu deh adagi ลักษมีจะดีbanyak ทาบี 나 나태바. oh bado ฮนุมานจัด siar ba pukse Hanuman sa mana ni Jaba ni Hanuman Chabis. Adu ka mitay gi hana ni ari ari ba. macam ni kena hidup cibu 미기 왜? tu at kena maya deh sida 미기 왜? คุยยำลักปัน Ising apa tengki meron cendengi bani 딸이라. nete ngali tawi 미기. ดิฉันใช้กันตัวท่าจระไม่ได้ยอมหานะเก pari nete haba มีอตัวปกินเนี่ยไอ้เจ๊ใช้กุมบักกุมหาประจำกิจระบางงานจะงานกี่งานคราคุยมาก็มาสู้จริงก็เลยมีนับกี่หาปุ๊ดนะคุย notification comment ก็เลยนับ turn off ตัวปุ๊ดมาอีตัวเว็บಅದು ನಾ YouTube ಗೆ ಮರಂ ಜೆ ಐಜಿ am khang basuna tabani na adu da ai Rejo je pakhat na kanan post kanan mo delete tawi arma ampati ngali tawi Rejo la ni hui ta Rejo hui me am la ta ne nambo hui ma cendengi je kanai hui no ba mi gi lak ban ni mi gi hui nang khang